ngasi nongthilda Chingjao aigi assembly constituency Lilong da thokhiba yamna nungaitaba thamoi sokpa thokdok ama madugi damak thokdok tu hek thokpa horakpadagi aigi praja singnasu mafamdugi engolda telephone toraga khangalakhi amasung aina mari leinaba official sing amdi security ga mari leinaba punamak wari sakhi adubu wari sanadingi tanjado ngahak leiraba matungda praja singi marakta misi mina thokpa yaure haina pau pibiri madudagi aina honorable chief minister dasu ai honorable chief minister ga wari amuk sanajai amasung chief minister nasu hairiba thodok to thamoi sokna nungaitaba phongdorakhi amasung maduda maral leiba misingdo ain gi oiba excel soidana lukatkani haibagi thajaba pibirakhi amasung praja dasu message piu haina atumena thamlakhi hairiba thodok asi maitei amasung maitei pangal praja singi marakta thokhiba thodok nate karigumba kharadagi ningai sangdanaba thokhiba thodok tudagi chawthoraktuna misi mina thokhiba thodok ase lebak sida ain lo lei haibadu sabchana khanghanaba honorable chief minister dasu aina wafung khara thangki honorable chief minister nasu madugi oiba singdo thigatlaga thuba matamda mi hatbada tenari ba singdo ain gi oiba dandi pigeni haina engolda thadaba pirakhi aisu masimak out of station oiba maramna hayeng athubada ai imphal da thogakani amasung chief minister da ai leiriba situation sigi matangda ai athuba matamda solution ama purakna wafam thangani amasung ai gi nungsi jaraba Lilonggi praja amasung Manipur gi praja isininaw sing maitei amasung maruena maitei pangal singi marakta tonganba aranba propaganda tawduna masi kangrup ani gi oiba wakalol ona dainana sagatpidanaba ai Manipur gi praja punamakta kokno nei kai thumna jabaga loinana miyamda salangga loinana appeal tawjari maskumba thodok ase matungda mak thoktanaba ekoi punna hotnaminasi haiba wahi kharasi ai Manipur gi praja maruena maitei amasung maitei pangal isininaw singda thamjari